Anglo Manipur War 1891 gi matungda Manipur asi princely state ama oiraga lakre. Kanghodana July 1904 da Khwairamban Kaithial Phampham sakangdaba singna mai tharamki. Masigi matungda 15 July 1904 da su amuk hanna sakangdaba singna Captain Natal amadi Dulokki Banglo ahing nongyai da mai tharamki. Aduga 4 August 1904 da su amuk hanna atopa Banglo amamuk mai tharamki. Matamdugi Manipur political agent amadi superintendent oiriba Maxwell na Kaithial amadi Banglo mai tharibasi Manipur Masani haina singnarami. Maramasina Imphal da leiriba nupa sing Kabo Valley da Tipwood Lowraga Banglo sing ado amuk hanna sanabagi yathang taurami. September 30, 1904 da Sairap Kota mifam ama famlami. British force na mifam adubu thugairaga mifam dugi lusingba singni khanba kayama pharami. Maram asidagi upai leitraba Imphal da leiriba nupa sing adu Kabo Valley da Tipwood Lowraga Banglo du amuk hanna sabatarami. Masina maram oiraga Manipuri nupi sing yamna saurami. Nupi lising kaya haina rupa tauduna Maxwell gi order adugi mayokta asaubu protest ama tauki. Khwarman Bazar numit kayani Kaithial Famkide government na movement asibu namthanaba kanna honaki adubu namthaba ngamkide. Aroibadadi Maxwell magi order adu withdraw tauki. Kabo Valley da Tipwood Lowduna Banglo sabagi wafamsi nupi singi ihogdagi Mai Pak na pangthokpa ngamkide. Aikhoigi mai ben sina British government gi order gi mayokta changsinkiba khongjang asibu First Nupi Lal natraga First Women Agitations of Manipur haina khangnaki.